ꯑꯗꯣ ꯄꯥꯕꯨꯡ ꯑꯩ ꯍꯌꯦꯡ ꯌꯨꯝ ꯄꯥꯜꯂꯒ ꯅꯨꯃꯤꯠ ꯅꯤꯅꯤꯗꯗꯤ ꯏꯄꯥꯝꯗ ꯁꯨꯡꯍꯟ ꯍꯜꯂꯛꯑꯣꯏꯌꯦ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯃꯇꯨꯡ ꯀꯨꯏꯅ ꯏꯟꯅꯔꯒ ꯑꯗꯨꯝ ꯂꯩꯗꯣꯏꯅꯦ ꯑꯗꯣ ꯄꯥꯕꯨꯡ ꯑꯋꯨꯟꯄꯣꯠꯇꯤ ꯈꯔ ꯌꯥꯝ ꯍꯥꯞꯄꯤꯌꯨꯀꯣ ꯅꯪ ꯃꯇꯣꯟꯖꯔ ꯅꯪ ꯏꯃꯥ ꯀꯩꯅꯣ ꯏꯕꯦꯝꯃ ꯅꯪ ꯅꯣꯏꯗꯨꯅ ꯂꯩꯈꯣ नुराम पाउता जब थमुसे नुंगोले उन्दी खैना पेंजरे ꯑꯩ ꯅꯪ ꯅꯨꯡꯁꯤ ꯍꯥꯏꯕ ꯀꯔꯤ ꯂꯥꯏꯔꯤꯛ ꯈꯨꯄꯥꯅꯣ ꯅꯪꯒꯤꯗꯣ ꯅꯪ ꯉꯁꯤꯗꯒꯤ ꯑꯩꯒꯤ ꯏꯆꯥꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯀꯗꯕꯅꯤ ꯃꯁꯤꯗ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯥꯏꯔꯤꯁꯤꯒꯤ ꯃꯥꯌꯣꯛꯇ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯄꯪꯁꯤꯗ ꯅꯝꯗꯅꯒ ꯂꯩꯁꯤꯜꯂꯛꯄ ꯇꯥꯔꯕ ꯅꯪ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ 이봉기 이베마 농시비 아무튼 낙비유나 봉부 이봉기 이베마 농시비 ꯅꯃꯥꯏꯅ ꯍꯥꯏꯕꯒꯁꯤ ꯂꯧꯗ꯭ꯔꯦꯅꯦ ꯅꯪꯕꯨ ꯏ ꯃꯇꯨꯝꯗꯒꯤ ꯆꯥꯎꯅꯅꯕ ꯌꯣꯛꯂꯛꯄ ꯃꯗꯨꯒꯤ ꯃꯍꯩ ꯐꯪꯒꯦꯗꯅ ꯉꯁꯤꯗꯤ ꯑꯩꯗꯤ ꯑꯉꯥꯡꯁꯤꯡ ꯉꯝꯃꯤꯉꯩ ꯄꯣꯛꯁꯤ ꯁꯤꯗ ꯂꯩ ꯃꯔꯝꯗꯤ ꯑꯩꯈꯣꯏꯁꯤ ꯃꯥꯏꯅꯣꯔꯤꯇꯤ ꯇꯥꯏꯗꯅ ꯑꯗꯨꯅ ꯀꯟꯗꯕꯁꯨ ꯌꯥꯝ ꯌꯥꯗꯕ ꯑꯁ ꯗꯥꯒꯤꯗꯨꯗꯤ ꯑꯃꯨꯛꯇ ꯑꯍꯨꯝꯒ ꯐꯥꯏꯕꯣꯛꯄꯣꯛꯑꯗꯤ ꯌꯥꯝ ꯍꯔꯥꯎꯕꯩ ꯋꯥꯅꯤꯅꯦ ꯃꯥꯅꯦ ꯃꯥꯅꯦ ꯅꯆꯜꯅ ꯂꯥꯏꯔꯕꯒꯤ ꯃꯄꯣꯛꯇ ꯄꯣꯛꯂꯨꯕꯅ ꯍꯌꯦꯡ ꯃꯤꯒꯤ ꯃꯌꯨꯝꯗ ꯃꯤꯒꯤ ꯁꯥꯒꯩ ꯅꯥꯇꯩ ꯃꯃꯥꯟꯅꯕꯁꯤꯡꯒꯤ ꯃꯃꯥꯡꯗ ꯃꯃꯧꯅꯦ ꯍꯥꯏꯕꯗ ꯃꯣꯏꯒꯤ ꯂꯦꯝꯖꯐꯝ ꯂꯩꯔꯣꯏꯌꯦ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯌꯨ ꯇꯥꯃꯣꯅ ꯅꯆꯜꯕꯨ ꯉꯥꯛꯄꯤꯌꯨ ꯇꯥꯃꯣꯅ नचल 이봉기 이베마 그이노 넌가 이시보 이봉무 와칸 따봉함드레 라이라고 코이디 미나트로보 타모 저렇게 비비면 너무 이보셔봐 나사누피도 알람비데 다 알레리 양도 톨롱 나오네 까다이다 너 나봉나 난게 하피와이바 한컵반 숫돌 레이리 염자 먹다 이모 나오시 시야오 걸로이 마기 비마 뭐다 뭐 나사누피 시 먹다 오교 까지 너무 많은 배우리시 아유 이마 전화 좀 미까나나 할뿐어 아이는 강부라도 봐 이마 라이를 보기쇼 타모이 빤만해 바보 나자기 태와이웨리미 전화 좀 미고 나자다 시네 미호 바보 이마 야우다니 멍감로예 바보 너희디 샤네 샤디 미락다 레비아데 샤 너희 레비다게 군아야 시다 시구마 타우독시 따뜻나 토기비 ngappiyu tamoda nachal